ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯄꯥꯡꯗꯕ ꯀꯩꯅꯣꯁꯤꯃꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯆꯨꯝꯅ ꯉꯥꯛꯆꯕꯗꯅꯦꯕ ꯀꯨꯀꯤꯒꯤ ꯈꯨꯟ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯊꯧꯕꯁꯤꯡꯁꯤꯅ ꯀꯨꯀꯤꯁꯤꯡꯗ ꯀꯥꯞꯄꯨꯕ ꯍꯥꯠꯂꯨꯕ ꯑꯦꯇꯦꯛ ꯇꯧꯕ ꯂꯩꯕ ꯅꯠꯇꯦꯕ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯕꯨ ꯀꯨꯀꯤꯒꯤꯗꯤ ꯂꯩꯅꯥꯡ ꯋꯥꯏꯐꯩꯗ ꯃꯤ ꯑꯗꯨꯝ ꯀꯛꯑꯒ ꯃꯤ ꯊꯣꯡꯉꯒ ꯄꯤꯖꯔꯛꯈ꯭ꯔꯕ ꯑꯗꯨꯝꯕ ꯒ꯭ꯔꯨꯞꯇꯨꯗꯤ ꯉꯁꯤꯒꯤ ꯁꯔꯀꯥꯔꯁꯤꯡ ꯉꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯅ ꯀꯛꯈꯠꯂꯒ ꯐꯥꯔꯅꯤ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣ ꯃꯌꯥꯝꯅ ꯔꯥꯎꯟ ꯇꯧꯁꯜꯂꯒ ꯂꯩꯔꯕꯗꯨꯃꯛꯇꯗ ꯃꯗꯨ ꯊꯣꯡꯕꯒꯤ ꯑꯣꯔꯗꯔꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯤ ꯆꯥꯝꯃ ꯆꯅꯤꯗꯤ ꯐ꯭ꯔꯤꯗ ꯊꯥꯗꯣꯛꯑꯦꯕ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯄꯥꯡꯗꯕ ꯀꯩꯅꯣꯁꯤꯃꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯉꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯆꯝꯖꯔꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯕꯨꯗꯤ ꯃꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗꯒꯤ ꯁꯦꯠꯂꯒ ꯄꯨꯕꯤꯈ꯭ꯔꯦꯕ ꯃꯁꯤ ꯑꯩꯈꯣꯏ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯃꯗꯤ ꯑꯗꯨꯕꯨ ꯑꯉꯝꯕꯅꯤꯅ ꯑꯉꯝꯕꯅꯤ ꯃꯗꯨꯒꯤ ꯑꯉꯝꯕꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯈꯣꯡꯖꯦꯜ ꯆꯪꯁꯤꯟꯕ ꯑꯦꯖꯤꯇꯦꯁꯟ ꯇꯧꯕꯒꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯂꯩꯖꯗꯦ ꯃꯣꯏꯗꯤ ꯑꯉꯝꯕꯅꯤ ꯑꯉꯝꯕ ꯑꯣꯏꯕꯗꯨꯅꯕꯨ ꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯡ ꯁꯤꯐꯥꯏꯗꯒꯤ ꯑꯥꯔꯃꯤꯗꯒꯤ ꯁꯤ ꯑꯥꯔ ꯄꯤ ꯑꯦꯐꯇꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯇꯦꯠ ꯐꯣꯔꯁꯇꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯄꯨꯟꯅ ꯂꯧꯕ ꯂꯥꯛꯄꯤꯈ꯭ꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯗꯤ ꯆꯝꯖꯔꯕ ꯄ꯭ꯔꯖꯥꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯇꯧꯐꯝ ꯈꯪꯗꯕ ꯑꯃꯗ ꯑꯗꯨꯝ ꯄꯦꯟꯗꯕ ꯑꯃꯒ ꯂꯩꯍꯧꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯒ ꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯅ ꯑꯃ ꯊꯣꯛꯂꯛꯑꯕ ꯑꯗꯨꯒ ꯑꯁꯤ ꯂꯧꯊꯣꯛꯈꯤꯕ ꯁꯔꯀꯥꯔꯁꯤꯅ ꯇꯥꯏꯠꯇ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯨꯕꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯅꯨꯡꯁꯤꯔꯛꯀꯅꯤꯀꯣ ꯑꯗꯨ ꯅꯠꯇꯕꯗꯗꯤ ꯍꯧꯖꯤꯛ ꯏꯆꯥꯁꯤꯡ ꯆꯠꯈꯤꯗꯧꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯀꯞꯅꯤꯁꯤꯗꯤ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯈꯦꯠꯅꯕ ꯑꯅꯤꯁꯦ ꯀꯔꯤꯅꯦꯕ ꯈꯦꯠꯅꯕ ꯑꯅꯤꯁꯦ ꯑꯃꯅ ꯁꯔꯀꯥꯔꯒꯤ ꯑꯃꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯣꯡꯊꯣꯡꯑꯕ ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯈꯦꯠꯅꯕ ꯂꯩꯌꯦꯅ ꯈꯟꯖꯩ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯞꯃꯤꯁꯦ ꯂꯥꯜ ꯂꯣꯏꯔꯕ ꯑꯣꯏꯔꯗꯤ ꯃꯣꯏꯅ ꯆꯠꯈꯤꯕꯁꯦ ꯀꯞꯃꯣꯏꯕ ꯑꯩꯈꯣꯏ ꯂꯥꯜ ꯂꯣꯏꯕꯁꯨ ꯅꯠꯇꯦ ꯏꯆꯥꯁꯤꯡꯅ ꯂꯩꯕꯒꯨꯝꯅ ꯂꯩꯕꯤꯅꯤꯁꯨ ꯈꯪꯗꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯔꯀꯥꯔꯒꯤ ꯄꯨꯂꯤꯁ ꯑꯣꯏꯁꯅꯣ ꯑꯗꯒꯤ ꯁꯤꯐꯥꯏ ꯑꯣꯏꯁꯅꯣ ꯃꯣꯏꯗꯤ ꯀꯣꯀꯤꯒ ꯑꯗꯨꯝ ꯃꯤꯆꯪ ꯑꯣꯏꯃꯤꯟꯅꯈꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯣꯏ ꯊꯝꯕꯁꯦ ꯄꯥꯝꯗꯕꯒꯤ ꯇꯛꯇ ꯑꯩꯈꯣꯏ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯠꯇ꯭ꯔꯒꯗꯤ ꯃꯣꯏ ꯆꯠꯂꯅꯤ ꯍꯥꯏꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯊꯝꯍꯟꯅꯤꯡꯉꯦ ꯃꯌꯥꯡ ꯁꯤꯐꯥꯏ ꯊꯝꯍꯟꯅꯤꯡꯗꯦ ꯁꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥ ꯊꯝꯈ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯑꯗꯨꯅ ꯊꯝꯃꯤꯕꯁꯤꯁꯨ ꯃꯁꯤꯡ ꯈꯔ ꯄꯇꯥꯂꯦꯟ 2-3 ꯊꯝꯍꯟꯅꯤꯡꯉꯦꯕꯁꯤ ꯎꯃꯪ ꯆꯥꯎꯔꯕ ꯃꯐꯝ ꯑꯁꯤꯗ ꯃꯣꯏ ꯈꯔ ꯈꯛꯇꯅ ꯊꯝꯕꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯦ खरे यामना थमनिंगे उमंग अचौबसिदे कोकीने मनिंग सिदा लेरे अदुगा बु सिबाई अखोगी आरबी यांखै हुंफुक तुलुनि ओइबि यारोय यारिङैदि अखोगी आरबी पतालेन गयानो थमनिंगे उमंग चाफ्रमने थुङै थमनिंगे फयेंग थुङै सि पामेबा अखोइना पामबसे थवाई कन्दिरनि दनको अखोइना गो याम हराउरबा याम नुंगाइ असि दौरबा इदु तारेना ngasiji थाबिरनि हाइरबनेना चटहलनि हाइरबनेना गो अखोइना गो इमा अखोइना गो नुंगाइ तबै दु इमा ना गो बिद नुंगाइ ति इमा होइ दु वाकन कन सिरनि जाउजिजे इसा जानोइना चतौबरति इमा होइ हातोक पिरम लोइरे इमा होइ हातोक पिरम लो इमा होइ सिरनि सुसोय सोयतन सिरनि द वाखन नो खल्ला इमा हजिक चक इसा म चखरनेबको लाकदजु अदुम स्टेट फोर्स नि इसा गुम ngaktaनेबको मोइजिदेदि कै खनबिगे खंगे इमा होइ दि सुता था मोइना फजन तौरादि अखोइने जो मोइबु इचाने ने फजन खंजने मोइने फजन तौरत्रगदि अखोइने जो मोइबु इचाने खनबा ngमोय अदुगा खनबा जु ngमद्रे ngमजु ngमरोय ngमजु ngमद्रे ngमजु ngमदि सुता था जब लेतबा मोइना तौरि इमा मोइना फजन तरक्वाजे कैनो तहनिंगे इमा होइना ए फजन nga खेनबी मा अदुने अखोइने पामीजे अदु खरा नोंनि नि लैया मंगा मुक्या खरगदि अखोइदि अखोइ खक लै हौगदौ बुझन मासेगि दकने अखोइना अखोइ नोंसुमदा अखोइ एमपी लेबिजिं लखोखगा मतुंगदा अखोइ टेन आईआरबी थमखिबगी मरि
ꯃꯆꯥꯁꯤꯡ Đây thằng tôi thằng mà phải làm cái này. 장난치네 아주 뭐 있는지 어떤 파전에 준비를 가자 아버님 좀 파전에 가지 이제 있잖아요. 여기 나라마가 있잖아요. 까져버리고 희망을 잡는 거 같지만 한다는 거. 마밤도 있잖아요. 이렇게 부탁해. 마밤도까지 왜 이렇게 하더니 이마야. 그거 정말 wak한데 까지 왜 포탑은 거 걸려 본 한게 왜 찾지? 저카를 가지고 하자마자 깜짝 놀라다가 찾는다고. 너는 내가 그 쳔비를 가서 거의 이사다. 뭔가 막 거의 뭔가 와버지. 좀 레이저들하는 칼레를 막 타져버지. 두고 복들어봐. सरकार था मेरी पोसी जो कोई था तो बले थे मांगने को वो मैं दी पेंदे बड़ी या न पेंदे मैंने तो री बच्ची या न पेंदे बड़ी या पेंदे रही मांग अदु चाहिए जो लोग कुछ कोई ngang हो कसु अंगम बनी ना तो री सिनी जी मफम मफम को नहीं जा है उठोपी रे का थाबी रे का तो भी सिनी को